ngasi nungdaram phong ki patungan tungan ba se phong singdigi maru oiba pausing khongka saraga ma'am da share tawjage ahan bada ngasi gi oiba pung kun ga marita manipur gi oiba covid-19 update ta government of manipur covid-19 command control room dagi thadorokpa press release number 255 ki pung manga phu ki update ta ngasi punna pung kun ga marida miyoi samaga yankhai ke tare general population dagi covid-19 positive oire samaga yankhai tare sigi manungda marfu ka tare amadi nupani humdra amana nupini adugo atopa miyoi mapana mana central armed police force dagi CIPF dagi covid-19 positive oire haidi amasung ngasi covid-19 positive oikraba miyoi singsi Imphal West dagi nifuga tare Imphal East dagi humfuga mari Thaubal dagi tare Bisnupur dagi tarataru Kaksing dagi mari Urkhul dagi ani Tamenglong dagi ohum Senapati dagi ohum Churchampur dagi ohum Ziribam dagi ohum amasung None dagi mangani haidi aduga makhoi singsi travel history letaba miyoi ngaktani local transmission ngaktani so hairi amasum makhoi gi hujug lokhat pham thokpa section thorangsing covid care facility de ship tawkre amasum makhoi gi oiba jaga sing cantonment zone amasum makhoi contact tracing na lokhat pa yaba thapok sing lokhat kre so hairi aduga ngasi apun boina covid-19 dagi phakituna discharge tokiba miyoi apun mamasing ngasi gi oina saniga tarani so hairi maso ngasi pung kun ga mari sida covid-19 positive oiduna laikhidaba sian khiba miyoi mari ni miyoi mari sigum nung ahan bagisna sei nifuga mathai sure mak nupini mak Imphal West dagini ani subasina sei kunthra go humda sure mak nupani mak Chuchampur dagini om subasina sei humpu sure mak sunupani mak Imphal East dagini amasum mari subasina sei yankhai ga taruk sure mak nupani mak Imphal East dagini hairi makhoi singsi mathang sitna ras medicity da ama amasum Jenims hospital ahum laikhidabani hairi aduga apun boina covid-19 sian khiba manipura ngasi miyoi mari si tharaga apun boina saniga maudraga mapan sure amasung hauji manipur gi oina recovery rate si 87.61% leidi henisu press release na makhatana phongdorakli maka satharak poina atopa tungan ba thaudo wathoksing maru eba pauksing ma'am share tawjage atopa pawa manamu mi punmada lengak na table khaktadang calculate tawraga covid lakshin bangamloi UFM malem gyoina sandorok libu covid-19 dagi lakshin na ba state asida su lenga asina miyam tingadaba lohongbagi thoram amada mi kundagi hena punba yaro heba yauna miyam gi thoram da pungadaba mi masing akaknabagi thamlabasu madubu yengshinanaba thabak tawbagi muhutta table khaktadang calculate tawbuna covid-19 gi laina laisit asi lakshin bangamloi haina United Front Manipur UFM na phongdokre Manipur Press Club ta pangthokpa pawgi mifam amada UFM gi chairman sapam samungau na pawmising da haiki hauji covid na siba migi masing amadi positive oiba masing asi Manipur na helabra haina khale masi hauji oirakliba phiba masina takpani aduna laingak na covid tegi laksina na ba pekhatliba thabak sing table khaktadang calculate tawbana yaroi laingak na miyam da face mask umnaba hand sanitizer sizinanaba social distancing ngak na sanaba hairi adubo miyam nadi satpagi mami ude masi laingak ki lairiba expert committee aduna koina satuna yengsinbagi mohutta table da khaktang calculate tawduna laibanadi covid na naba masum siba masing nomo gi hingalakani maana makhatana haiki lainga asina lohongbagi tharam amada mi kundagi hena punba yaro heraga mi somna pullibasi lainga na yengsinpham thoktabra haina hangladuna covid thengnage hairabadi doctor singi mating su lawba mathautai hairiba phibam asidadi medical lairiba singdagi makhoi gi mating lawba mathautai loinana miyam tinba mafamda social distancing ngakna satlibra satabra haibadu yengsinba mathautai haiki lamda masigi miyamna kaithel hangde haiduna laingak taksiliba school hangba pamlaba miyam punba pamlabadi miyamna positive amasum siba haiba ani asi thengnaba tai miyamna positive Oininglaba amadi siba pambirabadi kaithel su hanglo school su hanglo miyam su somna punbiro laingak su tawning ba tawbiro adu oirabadi aikhoi covid ki wafam lairaroi miyoibana laitrabada school kaithel na kari tawgani hairaduna lamnamasigi miyamna mi punba mafamda social distancing ngak libra ngak tabra haibadu district ki DC gi staff sing yengsinba mathautai lainga asina state ki oiba thabakti state na tawba mathautai aikhoina tawjagadaba ithawadu center da sum hangduna tanaduna lairabadi kona lenga asi afabu oirakloi haina su mahakna makhatana phungdoki haina pauksi sita makatarakli
Loisilakpoina mapan gi oiba aten mamaroi ba pau khra namuk sei tara humdoi gi naha ama Israel gi lanmina khatkre Palestinian teenager ama West Bank occupied taubagi protest satpada Israel gi army na khatkre haina Palestinian Health Ministry na phungdorakhi laikhidraba Ali Ayman Nasir Abi Aliya sai tara humdoi maki stomas ta nomoi maruna pan khi haina ministry gi statement amada palli naha ado hospital pukhatpada lambida laikhidabani hairi Palestinian Foreign Ministry na thaudo adu International Criminal Court Israel bo prosecute tawragani haina Palestinian News Agency Wafa gi report amana haidi hanasu paukshies na makata na phongdorakli aroiboina maroiba paung khang memna hapsaramge December nipana farmers singna Bharat ban kauri basida trade union su yauragani Central Trade Union gi apunba platform amana farmers singna kaukhiba Bharat ban support tawragani union asina su November 13 laibak sin mathungna farm law ahum nauna pass tawkiba aduda yaningdaba utuna strike tawkibane apunba forum aduda Indian National Trade Union Congress INTUC All India Trade Union Congress AITUC Hind Masdor Sabha HMS Center of Indian Trade Union CITU All India United Trade Union Center AIU TUC Trade Union Coordination Center TUCC Self-Employed Women Association SEWA All India Central Council of Trade Union AICCTU Labour Progressive Federation LPF amasung United Trade Union Congress UTUC saruk yaki Central Trade Union amasung Independent Sectoral Federation Association na farmers singda thengnariba awaba singda thawai haksang yauna thengnaragani haina joint statement amana hairi henasu pauksi sida makhatana phongdorakli dugmyam ngasi goinadi pauksi si matang saida losinjarage amasu miyamna video si yengbiba loraba matungna miyamgi wakhalonda kari lebibige haibadu singjo shudana comment box to comment amta thambiramo amasung haujaujuk si miyam winter su oibanina COVID-19 sina Manipur sida duki matik awaba se thengama piribane aduna mem COVID-19 stage khona laptop na lainabagi damakta hairiba government na piriba SOPC si ngakna satminasi amasu mem soidana laisat astige lapna laiminasi hena Manipur top channel gi mekhedi gi mem na share tawjure masum mem na yumdagi hek thokiba matamna sinjoi soidana mem na face mask upiba kawbiga no masum khoigi sarkarna piriba guidelines fit taruk lapna laiba haibasi masum mem inminasi hena Manipur top channel gi mekhedi request tawjari and thank you.